Ngasigi tongan-tongan ba pau si singdegi lokot ba pau khara update tokjari ahanbada maroi ba pau kanto chabal da kuki mayam hopchil laglaga central force singi mamang baktada maiti gi yum taruk mai thadokre central force singna maiti singa onsil laga tear gas kapre lathi charge tokre yum mai thakibaga mari lainana kuki gi lusingba ama security force na phare potuna lengakta maral sirakli Kuki Singna Manipur Turel ki Mathakta Chandel amasung Churachandpur Phaunaba Valley Bridge Saduna Sangakiba Chief Minister Khanglamdre Assam Rifle Personnel ani ambush tawduna hatkiba Ukhrul gi mafamda Paksanna bombing operation chathakre Army na thoksadabana kanto sabalda Kuki Singna maitegi yum taruk mai thakibani haina dingo na phongdorakli India lengang ngasi fauba awang nongpoki state singda yengiba meeting asi karino haiba khangba ngamde haina binda thmaujurum phongdorakli Kuki jogi bahiru singbo awang ba thakta mahi tamanba yanaba thorang ama Manipur University gi authority singna singadabani haina taksilagli Bahamas da plane kaibada miyoi 10 sire Iran da kapsinnaba missile lising ama thorang tawduna thamle haina America ki President Donald Trump na phongdokre Ais Gyan Prakash MPSC gi chairman oina khamkre Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapallamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiyu haijabaga loinana Hojik pausing amuk sandongna pijari loiba kham naidaba mihat wathoksing khoranglaga leiriba kuki kangbu amana lanjena khibadagi mi ama phawba leinadraba Imphal West District ki kanto chabal da leiba maitei singi yum taruk Central Force mayamgi mamangda nungthil bobobda mai thakre thodo asing ngarang nungthil pung ani rom tarakpada thokibani leima khongda leiba 57 Mountain Division ki yenekada thodo adu thokibani mafam aduda hanadagi hauna Central Paramilitary Force singsu mathau tawanduna thamlibani aduga lanmegi personnel mayam su pairaga leiribani makoigi mamangda yummai tharakpada makoina karisu tawkide yummai thaba loiraba matungda masing yamlaba kuki sing adu mafam adudagi loinamak tamna hanaki kanto sabalda leinaramba maitei sing hanadagi hauna lanjeinaduna relief camp singda changjapam loduna leinaribani makoisu maikei adomda mairi wangna karaga mai chakpagi mong ama urakpada manak nakpada leiramba security force singda kari toba yawbagi haina hangbada kuki singna protest tawbada tayar mai thabani haina pakhum piraki hairi maikhu adu muna karakpa natabanina maitei singna singnaduna leiringaida manak nakpa aduwaida leiramba naga singna social media da kuki singna maitei singi yum mai thare haina launaraki paw adu tanarakpadagi mai kananabagi damak maitei sing adu makhoigi maikeida tamna chansinnaraki adubu masing yamlaba Lanmigi personnel singna thinglaga thamki lambi adu Kesper phawba thachinduna maitei singbu amata changankide tungda Central Force sing aduna tear gas cell sing kapki madu phawbada khoisaunaraba maitei sing adu ngafam adudagi hallu haiba yanakide force singna life round kaya marum kapagi makhol taki amasung lathi charge tawduna mayam adubu tankaiki kuki singna mi leinadraba maitei gi yum mathang mai tharakpagi paw tanarakpadagi Manipur Police ki commando gi kangbu sing lengakna thajilaki fire service ki team kaya marumsu mafam aduda sangsilaki police personnel mayam ama changlakpa ubadagi kuki pumnamak maikei adu thadokna duna senaki amasung manak aduwaida kuki amata thiba phangkhide kuki kangbu adu blockade ki mayokta protest tawba lakibani adubu makhoina ngangnanabasu Central Force mayam ama pairaga leiribani protest tawbagi bahuta lanthong sillaga yummai thaba lakpani haina moral sinarakli amaromdana IDP singi yummari mai thakibagi thodok adu Manipur lengakna mijeng changduna Police Commando thajilakpaga loinana manak nakpa singda thiba humbagi tabak chathabada yummai thabagi wathok aduga mari leinana Laimakong Area Protection Committee gi Chairman K Lobhum Imphal West District ki police na fare hari
Ngarang lemakong area da thokiba tawdoksing adugi daita pumba lengangna pugadabani lengangna lokhotpham thokpa thabak amata matam chana lokhotpa ngamkhidabadagi thodok asi tholakpani haina committee on tribal unity kotu sada hills ki maikeidagi lengakpu maral sirakli kotuna thadorokpa chirol amada kukizo miyamgi mathakta matam sangna blockade ki khongjang changsilakpada lengakna masibu thingba ngamdabadagi lemakong area gi thodok adu thoklakhibani hairakbaga loinana United Naga Council UNC na demand sing adusu yaning da phongdorakli kotuna makha taraduna hairakpada tribal community anigi marakta mungnarakpada kachanaga miyoi kharana leimakongda leiba maitegi yumsing adu mai thakibani mai thakiba adu kukizo community gi matakta maral sibaga loinana miyamgi sentiment phangnaba honabani haina maral sirakpaga loinana asigumba thong asi communal tension hengat halle haibaga loinana kukizo gi matakta blockade chathabada chenabasing kudakta phaduna kukizo miyamgi nomagi tangai fadaba polamsing pusilakpada apanba pihalloidabani hainasu lengak amadi mari lenaba authority da taksilakli amaromda UNC gi mihutsingna tha asigi Nepalda chief minister ga unaduna su agreement toknaba nemcha kipgen deputy CM phomdagi lokthoknaba amadi lailon waifei khulgi chief fanaba demand tokiba adubu akanma mongda yaningda busu phongdorakli Makha tarakpa pauda Manipur Turel Mathakta Chandel District ki Walkhu Village amasung Churachandpur District ki Singbu Village anigi marakta nauna lupa crore ani makhai changna saba Valley Bridge Chief Minister masa khanglamdre amaromda Nagamicham taruk hatkibagi thodokta miyoi manga haktengnana chenabagi manungda ani fare ahum wali haina Chief Minister Yumnam Khemchana Social Economy and Environmental Development Society Department of Environmental and Climate Change amasung Editor Guilds Manipurna Sillaga Sangaithel Manaki Olympian Park Manakta Leiba Chits Complex ta Pangthokiba U Thabagi Thoronga Mari Lenana Phongdokre Chits Complex ta Uningthau Uyok ama Hangdokbaga Mari Lenana Chief Minister Yumnam Khemchana Luchinglaga Uningthau Chara Singh Thabagi Thorom aduda Department of Environment and Climate Change ki Director Rajiv Kumar Imphal West ki DC Rajkumar Mayang Lambam yauna tongan department ki makok thongba official kya su saruk yakhi uchara thabagi thorom aduga mari lenana pomising na hangkiba tongan ba wahang singi pakhumda Chief Yumnam Khemchana haikibada haukiba me 12 da Kangpopi district ki manung chanba leilon waifei degi Nagamicham taruk pharaga hatkibagi thodokta haktengnana chenaba miyoi manga gi manungda ani ngarang NIA na leilon waifei degi phagatpa ngamre miyoi ahum phagadaba wali leilon waifei da thokiba thodok adu mitna uhoba singna masak khanglaba singni thodok asida haktengnana chenariba kuki gi miyoi ahum hauzik thiba khangdana leiri miyoi ahum asisu athuba matamda phanaba mari lenaba agency sinda khangankre athuba matamda pharagani haibagi thajaba lei haiki Chandel district ki afam amada lengaki ayaba amasung environmental clearance yaudana Valley Bridge ama sare haina social media da viral oirakiba adugi hangbada Chief Minister na thong sabagi thodok adu karimata serious oina lowdabagi mawongda Chandel da thong ama lengaki ayaba yaudana sare haibasi nahaki amadi mahaki knowledge leite viral oire hariba video adugi matangda kari leibage haibadu thidoglaga makhataba thabak paikhatlage haina phongdoki pangthokiba uchara thabagi thorom adugi saruk ama oina Olympian Park ki Fibamsu CM na yengsinki loinana Olympian Park Management Committee gi mifam amasu pangthoktuna park asida Sengwat Sagaliba Kayagi Matangda Kanaki Amaromda Presna Pangba Paugi source amagi matung inna Chandel district amasung Churachandpur district anigi marakta Lairiba Manipur Turel Matakta Sariba Thong adu forest clearance amata yaude Kuki Singna Sel Khainaraga Sakibani Mafam asi Kuki Jo Puruki Miyoi Singna Namna Taba Mafam Amani Lengaki Ayaba amata yaudana Thong Sariba Mafam asi Indo Myanmar border manakta Lairiba Yamna sensitive oiba Mafam amasu oiribani Thong adu ngarang Sakulda pangthokpa thorom amada mafam adugi miyamna sangkakibani thong adu Chandel district ki Walkhu village amasung Churachandpur district ki na Singul village anigi marakta phawdok phawjin oina sabani thong adugi makhongda Golkhilei haina thabasu thengnei report asigi matungina project asi Kukijo amasung Mar Furuki miyamna sel puthoklaga sabagi thong sanabagi pochai sing asi Myanmar amasung Mizoram lomdagi pusilakhibani hari
Tha achiki tarukta Ukrul district ki Nongsang Khongda nifu suba Assam Rifles ki kangbuda sakangdaba khulai paibasingda ambush tawduna AR gi personnel ani hatkibagi thodok adugi matung ngarang thodok thokpamda combined security force thomjinduna mass combing operation chathakre combined security force ki team aduda Assam Rifles border security force BSF amadi Manipur police ki kangbusing yauki hairi combined security force ki kangbu aduna ambush tawrakiba mafam adugi akoibada laiba umangi saruksing khunggang sing amadi yum singda changduna operation chathaki operation aduda mafam aduda leramba yumthong kudingda changduna akanba mongda thiba humbagi thabak chathaki adubu search operation aduda miphamipun amadi khuchukulai na chingbadi phangba laikidi hairi Indian Army na matau ningtina pangthoki dabana maram oraga lemakong army ke manak nakna leiba kanto chabalda yummai thabagi tawdok thoki bani haina sekmai AC ki MLA Haikham Dingona phongdokre Maitei gi mi lainadraba yum mai tharambagi tawdoka mari lainana chenaba mi ahumsu phare haina phongdoki pawmi singda wangang badam hakna hai Kanto Sabal Hariba Mafam Asi Lemakong Army Camp Ka Yamna Naknaba Mafam Amani Indian Army na Matong Ningtina Pangthoki Dabadagi Ngarangi Tawdok Adu Thokibani Hiramasigi Matangda Chief Minister Y Kem Chan Wari Sanaduna Warakli Film Asigi Matangda Marik Sumba Pawdum Pikre Tawdok Thokliba Mafam Aduda Acting na Chatuna Yengsin Kibaga Lunana Matunga Asigumba Security Gi Asweba Lahendanaba Honabinaba Mari Lainaba Singda Kangalagani Haina Pangdoki State asida lalhoba namthanabagi mingda sasinaba khutthongnabagi tawdokta miyoi kaya hatkiba adu hawjikti maikei amaromda laktuna miyoi kaya hatpatupa khaknatana kaya amana yumda changba yahandana lehalle haina Manipur Police ta hana additional SP oiramlaba social activist Brinda Thongnawjamna phongdokre wafam asi extra judicial executive victim families association Manipur EEVFAM Lingkhat kibagi tara mangarak suba mapok kumon thorongga mari lainana panelist ama oina Brinda Thongnawjamna wafam singasi phongdokibani thorom aduga mari lainana Brinda Thongnawjamna phongdokibada India lengakna ngasi fawbada awang nongpoki state singda yengliba meeting asi karino haiba khangba ngamde awang nongpok thangbada lairiba state sing asida lalhoba namthanaba kanna honarabasu ngasi fawba lalhobagi ihogdi adumak lengdana lairi mahana makhatana hai masida natana kumja lising ama chamapan humbudra mapandagi hogduna kumja lising ani tarani thoi phawbagi manungda lamdam asida lalhoba laksinnabagi mingda miyoi kaya ama sasinaba khut thongnabani haiba tawdok singda hatkre mihat sing adugi achumba wail ngasi phawba puthokpa ngamdana lairi Nasigi sumatakta haujikti mayol amada laktuna ngasimak lamdam asida thokliba irang asibu kanglop anigi marakta thoklamba adu kanglop ahum sujinkhre thokliba irang asi kanglop singi marakta thokpa irang amani haiduna yengduna leiba tarabadi loiba naidana leigani irang asigi waripsin ama puraknaba honabada aikhoi pumnamaki thodang ni khanduna honaba mathautai haina phungdokhi Manipurda oiriba tangdu leitadaba phibam asigi yenglaka kuki job mahirui singbu awangba thakta mahi tamhanba yanaba thorang ama Manipur University gi authority singna singadabani haina chayol amagi matam pibaga loinana mamangda ming channaba thokiba cherol adu handoknaba Churachandpur gi mahiroi loop ahumna taksilakli mahiroi loop ahum asina taliba dabi asi karigumba thabakta onthoraktrabadi akanba khongjang changsilagani haina section wat thamlakli Cookie Students Organization KSO Churachandpur The Zomi Student Federation ZSF GHQ amadi The Mar Students Association HHA gi apunba cherol asina hai awangba thaki mahiloisang ama oiriba Manipur University da postgraduate tamnaba haukiba June 12 amasung tha asigi amada pre PhD tamanabagi damak ming channaba thokiba cherol adu yabangamloi cherol aduna hai haukiba chahi lisingani kulumdoi gi me ahumdagi Manipurda thoklakkiba irang asina maram oiraga kuki job furuki mahirui singna Imphal gi Churachandpurda leiba University asida chathok chasin tawduna mahi tamba yadana leiribani haujik phawbada furup asigi miyoi postgraduate tamgadaba mahirui chambari amadi PhD scholar nifu Barifu hena awangba thaki mahi tamthaba ngamdana leiri haukiba chahi academic session lisingani kulumdoi kunmari lisingani kunmari kunmanga amasung lisingani kunmanga kuntaruk asida mahiroi sing asi mahi tamthaba yanaba thorang amata paikhatkiba hojik phawbagi oina leite
ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯃꯔꯝ ꯑꯃꯅꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯖꯣꯕ ꯃꯍꯩꯔꯣꯏꯁꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯍꯩ ꯇꯝꯊꯕ ꯌꯥꯅꯕ ꯋꯥꯐꯝ ꯈꯟꯅꯕ ꯇꯧꯗꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯃꯤꯡ ꯆꯟꯗꯨꯅ ꯃꯍꯩ ꯇꯝꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯟꯗꯤꯁꯟꯅ ꯄꯤꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯇꯤꯗ ꯑꯦꯟ ꯏꯀ꯭ꯋꯤꯇꯤꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯑꯗꯨ ꯈꯣꯡꯒꯥꯎꯅꯕꯅꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯦꯡꯂꯒ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯍꯩ ꯃꯈꯥ ꯇꯝꯕ ꯌꯥꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯆꯨꯔꯆꯥꯟꯄꯨꯔ, ꯐꯦꯔꯖꯣꯜ, ꯀꯥꯡꯄꯣꯛꯄꯤ, ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯍꯩꯔꯣꯏꯁꯤꯡꯕꯨ CUET 2026ꯀꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏꯔꯕꯁꯤꯡꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯕꯍꯥꯃꯥꯁꯇ ꯄ꯭ꯂꯦꯟ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 10 ꯁꯤꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯩꯉꯥꯛꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯐ꯭ꯂꯦꯃꯤꯡꯒꯣ ꯑꯦꯌꯔꯒꯤ ꯐ꯭ꯂꯥꯏꯠꯁꯤꯡ ꯃꯇꯝ ꯈꯔ ꯄꯥꯏꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯅꯥꯁꯥꯎꯒꯤ ꯅꯣꯡꯆꯨꯞꯇ ꯂꯩꯕ ꯅꯣꯔꯊ ꯑꯦꯟꯗ꯭ꯔꯣꯁꯇ ꯄ꯭ꯂꯦꯟ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯈꯤꯕꯗ ꯃꯤꯌꯥꯝꯅ ꯕꯍꯥꯃꯥꯁꯇ ꯅꯤꯡꯇꯝꯂꯛꯄꯒꯤ 59 ꯁꯨꯕ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯉꯩ ꯆꯩꯔꯛꯇ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤꯕ ꯕꯍꯥꯃꯤꯌꯥꯟ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯦꯛꯁꯤꯗꯦꯟꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯏ ꯅꯥꯁꯥꯎꯗ ꯂꯩꯕ ꯃꯦꯟꯗꯦꯜ ꯄꯦꯟꯅꯤꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯁꯦꯟꯠ ꯑꯦꯟꯗ꯭ꯔꯣꯁ ꯇꯝꯅ ꯄꯥꯏꯈꯤꯕ ꯆꯦꯁꯤꯁ 402 ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨ ꯕꯍꯥꯃꯥꯁꯇ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯗꯣꯛꯅꯕ ꯊꯤꯖꯤꯜꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯐ꯭ꯂꯦꯃꯤꯡꯒꯣ ꯑꯦꯌꯔꯒꯤ ꯄ꯭ꯂꯦꯟ ꯄꯥꯏꯕ ꯊꯤꯡꯂꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯅꯔꯖꯤ, ꯌꯨꯇꯤꯂꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯑꯦꯚꯤꯌꯦꯁꯟꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯏꯔꯥꯟ ꯇꯝꯅ ꯀꯥꯞꯁꯤꯟꯅꯕ ꯃꯤꯁꯥꯏꯜ 1000 ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯦ ꯍꯥꯏꯅ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯇ꯭ꯔꯨꯊ ꯁꯣꯁꯤꯌꯦꯜꯗ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ ꯏꯔꯥꯟꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯂꯕꯗꯤ ꯈꯨꯗꯛꯇ ꯃꯤꯁꯥꯏꯜ 1000 ꯍꯦꯟꯅ ꯀꯥꯞꯁꯤꯟꯒꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯁꯥꯏꯜ ꯀꯌꯥꯁꯨ ꯃꯊꯪ ꯃꯊꯪ ꯀꯥꯞꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯥꯡꯖꯧꯅꯅ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯌꯨꯑꯦꯁ ꯃꯤꯂꯤꯇꯔꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯔꯥꯟꯕꯨ ꯃꯄꯨꯡ ꯐꯥꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯏꯔꯥꯟꯒꯤ ꯄ꯭ꯔꯥꯏꯌꯔ ꯄꯣꯂꯤꯁꯤ ꯀꯥꯎꯟꯁꯤꯜꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯜ ꯈꯥꯃꯦꯅꯤ ꯍꯥꯠꯈꯤꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯇ꯭ꯔꯝꯞꯅ ꯃꯤꯁꯥꯏꯜ 1000 ꯀꯥꯞꯁꯤꯟꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯌꯨꯑꯦꯁꯀꯤ ꯃꯥꯌꯣꯛꯇ ꯁꯤꯡꯅꯔꯛꯈꯤꯕ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯟꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯉꯛꯄ ꯐꯪꯅ ꯁꯣꯛꯆꯤꯜꯂꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯔꯥꯖ ꯚꯕꯟ ꯏꯝꯐꯥꯜꯒꯤ ꯒꯚꯔꯅꯔ ꯁꯦꯀ꯭ꯔꯦꯇꯦꯔꯤꯌꯦꯠꯅ ꯊꯥꯗꯣꯔꯛꯄ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯅꯤꯌꯔ ꯏꯟꯗꯤꯌꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯔꯚꯤꯁ (IAS) ꯑꯣꯐꯤꯁꯥꯔ ꯑꯩꯆ. ꯒ꯭ꯌꯥꯟ ꯄ꯭ꯔꯀꯥꯁ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯝꯃꯤꯁꯟ (MPSCꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯩꯆ. ꯒ꯭ꯌꯥꯟ ꯄ꯭ꯔꯀꯥꯁꯄꯨ MPSCꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯅ ꯈꯟꯈꯤꯕ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯇꯤꯀꯜ 315ꯒꯤ ꯃꯈꯥꯗ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ MPSCꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯕ ꯍꯧꯈꯤꯕꯗꯒꯤ ꯆꯍꯤ 3 ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯆꯍꯤ 62 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯝ ꯑꯁꯤ ꯄꯥꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯧꯅ MPSCꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯅ ꯈꯜꯂꯕ ꯑꯣꯐꯤꯁꯥꯔ ꯑꯁꯤꯒꯤ ꯄꯦ ꯑꯃꯁꯨꯡ ꯑꯦꯂꯥꯎꯋꯦꯟꯁꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯝꯃꯤꯁꯟ (ꯔꯦꯒꯨꯂꯦꯁꯟ) 1962ꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯦꯃꯦꯟꯗ ꯇꯧꯔꯤꯕ ꯔꯨꯜꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ꯫ MPSC (ꯔꯦꯒꯨꯂꯦꯁꯟ) 1962ꯒꯤ ꯔꯦꯒꯨꯂꯦꯁꯟ 5ꯀꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯌꯥꯟ ꯄ꯭ꯔꯀꯥꯁ ꯃꯍꯥꯛꯅ MPSCꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯅ ꯆꯥꯔꯖ ꯍꯦꯛ ꯂꯧꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯃꯍꯥꯛ ꯏꯟꯗꯤꯌꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯔꯚꯤꯁꯇꯒꯤ ꯔꯤꯇꯥꯌꯔ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯒ꯭ꯌꯥꯟ ꯄ꯭ꯔꯀꯥꯁ ꯃꯍꯥꯛꯅ MPSCꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯀꯃꯤꯁꯅꯔ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧ ꯄꯨꯔꯝꯃꯤ꯫ 2003 ꯕꯦꯆ ꯃꯅꯤꯄꯨꯔ ꯀꯦꯗꯔꯒꯤ IAS ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯄꯣꯁꯠꯁꯤꯡ ꯄꯥꯏꯔꯝꯃꯤ꯫